asum umaraga du de yengbada Ranbirna Jason-gi mamay adu paisilaga yam nusitana. Kuisu leitaba angang nanggumana aibu sitabaga sai. Oi, Ranbir engondo sitaba midine. Aina dum Pubg Da Thoibicha nang khangdro. Jason yang wana sorandoga mayadagi I oro takai mamit tapna ngamboy ngamdaboy panglaga. Adu pukjil pilangani habadi ay khaludabane. Aduga nangdi sadagi suhena fataboyramne. Kaide ay buhalabaso ay kisum khande. Somda lokhoidu ngangna yenglaga leirambadai magi phone adu lokthoaga video namlami. Ranbir yamna hautaba mino ama noklaga. Siramdai sifawba nangi nanga hagatpada leptene na. Nang loisinaba yaroine. Nang na igi arodo pumnama khangi haiba aisu khangi. Adunani. Jason wa adulala taraga wa nasorolaga. Nang nasadagi khallaga mi gayagi punsibu nangna mangaliba nangna tawriba adu khuding nangi nachana suna nangna yonduna mi gayagi punsibu manghanna baiduna karbar tawriba misada nangi nachana suna charaglabadi nang kaidogani Misa chariba mayam asigi mama mapa oibasingna kayang warangani nang khangdabra. Ranbir do sitana adumang noklaga. Masi siramdai sifawba wase adum ngangni ne. Hai yam taningdi kai kandabada wayam ngangni no. Jason do andagdi sounding laduna masa adu wanu munglaga. Hai sa nang disane sel do bumi hoba natra nang na ibu hat ka doriba se hello ai achumbagi damakta thawai thabada jingnaba leite. Ranbir sa sauna Jason bu kompang na korami aduga thangsang ama pairaga Jason gi mabu fauna thilaglami. Jason mamitu Ranbir da yenglaga nofetong na yenglaga lemai dai takre. Somdana lukhoi masa adu thakthangni I mapisu tari I video namliba adu fan muthalaga chenaba tawbada aduwaida leiramba nung khara chawba amada panduna tusili. Makhona du tabada Ranbirga magi miyoisingduga tariba khonjala dom denglai. Lukhoi pakhatna nakan amada thaiduna sambal adu faraga chenkrami. Nupa amana lukhoi ni haiba khangladuna pakhatna. Sir, hauzikido yambal khoini. Ranbir du sauna. Maso yongon singnaba. Fai, hai, gari da thauraga mayamna chalo. Somdana lukhoi yamna wana imungda chinsilaga thongdu jeje lonsili. Mapuroi bagi mataw aduda Rita pakhatna. Moiba kaito birage nasadubu ipapa khaliduba. Lukhoi yam pakhatna. Rita nang isa thoiga yam thuna maning faraga chengkro se sigi memory se mangan ganu ko chena payo. Rita mapita na kaplaga kaino moi baba na hari duba. Lukhoi sauna lauri chalo ai chalo dana. Rita su kaplaga machabu thire I aduga maningda lumlaga lei. Khanghaude thong adu khangau korokpa aduga Ranbirga moi manga taruga changlai. Rukhoi pakhatna yenglaga lei. Ranbirna nang magna aingon singna basai yam thuna memory do piro nangna video namlaga aibu mangana basilibada aingonda nangumana ka sitaw bangamla piro. Lukhoi de sauna mifata nangumadaina memories nani di khangana noigumba sagi wakhal chenbasidi taibang policy-dagi mangangadabane. Ranbir su magi miyoising aduda ingitawi adaidi nupani sangsilaga pairibu tubaduna lukhoi gi makokda kalaami. Somdana Rita adu pakhatna memory adu yaifabi da paheli yaifabi mapita na mamadi yengnai. Rita su kaplaga Ita toy chelo mafam asida leirino chelo
chilo cho. Yaifabi kaplaga khonjel tamna. Mama, ai ngam loye. Rita na machabu intholaga. Chalo abane, chalo. Asiyaraga Rita du fachang na I. Rita ubada lukoy na makada hiblaga wana chalo haina makudai I. Adu Rita aduga jangde jangsilaga mapureba bujin khalaga kabai. Moiba kanino torisibo ha kaino aikoibu kanada sinaramge yarui nungcbiduna yarui. Someday afabisu ahoba madagi mising adu manenglai mapisu tari makontona kapadingamda wana khangli ranbir du nolaga o untona nuai khirida matause. Rita mamai fannong khalaga ranbir gi manakda prapap jangna aduga khufangna thai. Hai sa chokhataba nang fana khalubani aduga nangdi sa dugisu ena tamthi boiramle halo ai busu halo. Ranbir sitana noglaga hatkani nangdana de nacha swatkani wadu tabade yaifabidu kaplaga khongfam mani ando Rita na kaplaga sauningna nangna aigi jadi kaidobugi hatoriba. Ranbir na Rita gi mamaida mu kalabna thai. Kaisu leitaba lairasu nabi nangumanasu aigi maidaga khupangna thaba sai. Asiyairaga thanga duna Rita da hanjin thili. Yaifabi yengbangamda wana leirami. Aduga makhong adu khara hallaga lona chenkre. Ranbir na uraduna hai angang sitano nupa ani na tanakri. Rita adu ningam denglaga machinda soli nangdi aigi jagi khutta siboyo najagi maran jaba fangdana. Asiyaraga Rita mamai usinki. Yaifabi kamna wari aduli leisnasu wari du taraga mapi tarami. Chicha adu matungdi kamdongna. Yaifabisu taragliba mapi adu taithoga. Adu matung nangbu fanglaga ai chingamada leiki. Moina fangdanaba ibo adugi mayamda leiki. Ainasu wari pumba leiki. Aina chay tranga changlakpada nangna chay homelakpa dwaida abogaduna inama Thoibi Maibam ine chawbida maga dinaraga ai mafam sida leiki. Ine chawbisu wari pumba loina khangale Anjali moi khaktane aikogi wari khangba adudai moina soibu thiraktre. Leisna mapi du daithoga adui matung chicha yambunga thengnatra. Yaifabi manau da ngakne yenglaga ha nangna kamaina khanglino. Leisna du tabna sorasangba mohandoga nongma tabikiga aikoi unabado tabikisu suti tholapagi yambunga lakpado chijegi moongda ai chingnei aduga chijegi nahan phone aina waibado numit aduda photo du ubai aina di khara khange wari khangdrasu aduga Anjaliga yamugi mamanaba maga khangnabai adu unaba chale nongma thengna lakpado ada aisune yambunga wari sanage tawne moise shooting oi lerame adui magi card pirakpa khara leraga wari sanabane aduda khangmane. Yaifabi su nungaitana abe maga nasinaga nuko. Leisna su machi denglaga chicha yambungna haibada chichega kaisu sangnaba leite hai aduga kamaina hayo chiche abe ai haigani wa mata loloi maga iga khangnaraba matung fau ai nongmata koiba chate nungtigi unarasu maga iga amukta fauba koibagi haina chate nongma maga iga koiba chatpada aina mase kanano khangki. Leisna machida ngakna amadi khangningna chicha kaino ai gyan tadre fazana mutayo mase aina haba pabungi bolgi machaurame kaigumba ranbirga bunboiramadi khanna aina lapthokibane. Nongma Yaifabi amadi chinglemba koiba laklami. Yaifabina
As, yambo, kuina legum siko. Oh, leiroye, ngahak tang leba, photo am ta kapsise. Asi hairaga selfie tarami. Yai fabina, chungne magi makutay, phone adu tamuli, adu giyengi. Yai fabina ulaga. Ay ma, yambo, nangi saksi. Chungne basu nulaga. Kay mali no. Oh, iwa mali. Chungne basu no I. Yai fabi, phone adu lauraga. Maso sumyengi. Yai fabina sumyeng lakbada. Chungne ba madi, ibol ka kapa photo adu bada. Masa adu swai lauki. Chungne bada tingag yung laga. Phone adu thangzilaga. Yambo, sikana no. Chungne ba na yung laga. Ako'y babong ne. Sina ako'y masi. Nanggina nanempo. Yai fabi, masadu tuzungkiba Ngaobi. Masadu awaba na bigtale. Kangfam kangda wana kangze. Chingnem badu yai fabi diyang laga. Kuidorage. Yai fabi du chingna kini kana. Kesto na tida. Sum kanano mamaline. Ugum taurine. Aduga oiramdre. As, Wari diba. Ado halasira. Aisu Tonio Romda Chatone, Law, Tilamagi. Yai fabi ho yai duna, mayamda lai. Chinglem bana mayamda, timbiram laga, Masu Tonio de Chakri. Yai fabi mayum Yoruba matung, Mixel mamang de lepi, Aduga masado, Haifam kangdana, Awaba habaduere. Mapitana, Mixel aduda, Masagi sakta maduing zaduna lay. Ngaobi, Mixel aduda, Magab sakman nabi, ama fatogla aga. Wangang lai. Yai fabi, nang nasana nasaka na haiba kangzadri ba kaygino. Nangi wasak, nangi wakal hong lagi kalabra. Yai fabi ngak na mingsig na tudaying laga makut adu tinduna. Nang kanano ha? Mingsil du tari ba magasak mana ba aduna. Nang hawzik so ay ba masakang de. Ay nangi mamini. Nang nasaka na no kangdri ba kaygino. Nang nakarigi nungcbiduna Ngaobi. Nang buhay pokpa, naman napabu kauduna, nang magi matong ilagay kalabra. Nasana nasada awa babigan no. Nang kanano, ay kangde. Ay sana isama sa kangze. Nang nasana nasa kangze bayra. Nang natorida, may tinupi mo na ngang toki bawada, ngang na chalo. Ay isagi fiye, isana lep ka ni. Nang napanaway di. Ay giyambong budi kay daw nung nasuoloy. Oo, nang magi kalaga nang nasakiba wasak, laman kumni ay doon sakiba wasak to di nang kaya lagi kalay na tra. Nang kanano ha? Nang kanano? Ay gipun si di, isa na lip ka ni. Ay isa na lip ka ni. Ay fabi, masamadu, makunanis ang doon na kan napay sili. Aduga mapita na kaplai. Aduga wakalda, tap na kanjay. Yambo. Ay ganang ga lambi pundi. Pumnamak, oy toglaroy daba, manglanoy kre. Ay su nang bukawrage. Mangrage, nafamday, punsigi oy nalolage. Lays na dudap na. Chicha, masida, magi maran kay no. Yay fabi dunungay ta na. Abe, ay mabunong si bagi mayay na. Ay giwa sa kaiba, ay pamdi. Kay su kay loy. Lays na su, kay su mahidre. Masu tigalagi ay nakali. Yay fabitap na. Abe, nungan ka dore. Tumlasi, tayong layba. Lays na su, hoyay raga, magi fong dagari I. Aduga faizubadu chingkalaga, wakal dakali. Karam na kangani maside. Yambungi mapado, ibuhal oiraba. Adudi, mana si Zeda lana lawadi ay niyara. Kanade, ay soda na tigakani. Tanja aduda, message lapagi makontaragla duna, yeng lubada, unknown number yamba duda, ngak na hangdog lagapay. Ay, stikpi. Lays na ay fit kali, aduga pung adu yengi, pung ani tadare. Lays na reply pide I, kanano? Unknown number dusu reply pide nawana Lays na hawzikda thoyan ba na haiba kangle ado na message ka andre. Masigi mahadi ba si oire.
reply pirakta aduda somda thoyenbadu khoidau sawali masi I karakadoi ngo amusu thazili kaino nawane hairaga kiraba leisna su reply piri noina paro mahadeba thoyenbadu somda message adu paraga aibu mahadeba kai masigi wacheta men honbise thoyenbana reply piri oi sekpi wacheta men honbi aina message tharise kaigino khangbra somdana leisna du ikabane yadri amu reply pi napa tawbeira oh chak to khar yam chaw aiga henglong laba kanda imai thoyenbagi nupisidi nungsina humbada yawkhini kaina haradi ikaidana hairine leisna ni somda message adu paraga proprok chai masi usitine nang khangni leisna na chalai namangna fawo khalono madudi hoine mangda natrasu taibangna thoodi yaraba natro leisna du ikaraduna thoyenbagi number du mahadeba haina save tawraga message handabi tungkre nongale ayuki pung 9 helakpa duaini biki du yafabida call tawrai yafabi su pai khalaga hello biki na kaino mi machadi pongkreda kaiduna he adumai haino ho phagi tawne adu yafabe hayengse amda tholo ai hangchi changkrani ai kenom hagi tawne ai yai ado ai thamage ko imanaba malai asi airaga kola du fatkai biki mathabaga du pairaga bas sorga thingi dawe hayeng di soidana mangonda hagani somdana chingmembadu magi kadagi tholakte ibe yaisu machada wakaya haigidre tumina dumaglei Alex tu chinglembagi thongsinda leplaga sir chinglemba manungdagi kayage sir mi malai sir gi manabani amukdona gai tholage Alex kumda kre ngiyaki matung chinglemba tholai nupa ama mamayon thoga kamanru maduda famlagle chinglemba su chingnane yenglaga kana nupa du mamayon thorai hai yong chinglemba mami lakthoga bai to ne toni no fetona kau driboy da ai di kau khurwana khalure chinglemba du changsilaga toni bu chena konsili toni sumapi ra chili chinglemba su chili toni tapna koliba du thadoga yong se hana de hena fazaramene chinglemba su mapi du dei thoga noklaga karai de lao ai kada amu Alex pukori Alex ai kada ai mei ga chana bakharaga semnaga puro ani du chinglemba gi kada changlaga fami toni na bai nangi film yenglaga aina nang uning basidi chinglemba no oga ai sune nang buya munigi ada noi dala aga kaw khri khan bese hektangam do mandi adu laktabani toni tapna bai nang yafabigi paw mata ta khitraba chinglemba du toni ding lai